Manipur News channel Maya Mutaramuksa Diluna Nangasigi Maruri Pausing Pizari. I'm kind of Sansala labor illegal migrants in labor as the Karigamo Kalamata Hak Late Supreme Court. And Marga I'm kind of Sansala labor illegal migrants in a sea, Immaterian Logimatung in a Makoibo refugee state speed in Matam Kariguina, Jana Vicinza, Pirol, Amadi, Sangpam, People Right, Adumutile, Adubu, refugee Amadi illegal migrants in Asisu, Constitution Amadi Indiagi, Lona, citizen Amadi people rising, Adudi people, Yaroi. Northeastern states in the Maru in Manipur. Illegal migrants na to Oliver tang tulita da amadi irang asi kupna yengla matung the Supreme Court of India da naron da natraga ain kaina sa liba illegal migrants gi leba asigi phangom tokbo hak amata leiti haina phungtokre apex court asina solution ni manga da takiba judgment adu observe tawdana Assam da su Bangladesh gi sangsalakpa infector singna state adu da chauna internet disturbance thokpa lekre maite singna national highway da satok sin yadriba asi MSRC natraga Supreme Court da wakalakpa leitri Manipur da tholiba irang sina mi bi hak konggaung ladana maite community gi mi sing national highway da satok sin yadriba sigi matang da karigamba matta Manipur Human Rights Commission natraga National Human Rights Commission natraga Supreme Court da wakalakpa leitri haina MSRC gi acting chairman Khangjam Khagendra na phungtokre wapam asi Manipur Human Rights Commission na sindana malengi mafam kudimata pangthopagum chingmairong da leiba classic grande da pangthokiba 13 suba International Human Rights Day gi palan thoronga mailena mahangna phungtokibani Kangpokpi district da kuki kulai paibasina chingtak nomai kapthar kre nomai kapthorokwa matamda Assam Rifles team ama changsan kre manang nangat leiba mite khuli kunja singtu chauna mi paiba on kre December 23 da pangtokadoriba nupin langi tharumda saruk yaba lakadoriba India gi President Draupadi Murmu gi Manipur khongchak ki jamukta tampaki tongan pham singda akan section tharang lakot ingai cherak asidang asi ayupu mangarom elakpa aduwaida Kangpokpi district ki manung chana leiba Lafurai Kuki village amadi Kampurai kulda nomai ground kya kuki kulai payasina kapthopagi makol manakna tariba mete kulgi kunjasina taba phangki Gambuyai amasung Lafurai kul ani asiga naknaba kuki kulai payasingi Sinai kem lei hairi nomai sing adu kem adu da leiba kulai payasing aduna kapthorokba oemba yai hairi nomai kapthorokba pau tabadagi pham adudagi akoibada leiba Assam Rifles ki team ama changsan kiba loina nomai sing adu kari marang damta kapthoribano habi sab chana khamba ngamdri nomai kapthoropagi makol tabadagi manak nakpada tariba mete kul singi miyamna chauna mi paiba pon ki hairi MLA Basanta Kumar amadi BISHWAJIT social boycott tawre bole pathingle KCP MC Progressives MLA Minister Sanjau Baibasina aramba tabusingdagi hui mamai thexelaga lekhibadona tumina khuju maju lesson kiba naktani aduba KCP MC Progressive tadi follow leba amagi mapi mapa sakna leiba miyamgi miloisina atamna KCP MC Progressive ki mayokta sina rakraba matungda sebi cheitheng ngamdai da sorry haiba wahai amana sentok sinjin tawraga lanjaruraba maral sing aduba kopi naba haijarakpada party na tarana kopi begamloi Miyam kakda natana leba ki mapi mapa sakna leiba miyang mihut loising gisu semdok semdingi wapam sorry haiba wahi asigi phida KCP MC da leite maram aduna sangai festival boycott ki mayokta thongna phana lepluba thongju asigi MLA thongam BISHWAJIT amadi nambol asigi MLA thongnawjam Basanta Kumar ani asigi mathakta social boycott thamagalena general election ki vote lepada su sahi tare atingba thanjangi warep KCP MC Progressive ki standing committee na lawre haina wapam kanglei miyam da khanganjari haina KCP MC na thadar role amana hairi hojik leiba border pillars sing asi samdoklaga fencing tawgadamani leisio hojik leiba border pillars sing asi samdoklaba matungda border fencing tawgadabani adubu karigamba amata semtokpa tawda border fencing tawnana honaribasi maduda yaba ngamboi amasung yetkani haina pungyar kendra MLA leisio kaising asi NEC Silongi makhada Coffee Horticulture Coordinating Society Limited Chakri village da chindana Chakri Rakulena numit ini chukna sathakadaba mangani suba district level Chakri Sabethia gi festival hudokpa the phungtokre man makatan ha ki bada hojik border pillar asi Chakri gi chingya da jungliba asi aranba pillar ni hojik Myanmar da lekraba ango singi wangma Singwing river hawba Manipur lam oirami hariba area asi tangkul kaya khundari hojik oina aranba border pillar na haidokraba tangkul sing luhongba yauna atei thorongi chatok chasin tawada FMR tangai phadaba changi asumba border yekthoklaba matungda FMR gi darka leiroi hojik leiba border asingam kai paring asida kana lei haiba sukang khangdana Jawran Herogi matamda Delhi da table da yekhibani lana border yekhrabsu Manipur gi tangkulsina ango singi umang phawa forest right loribasi manglabadi asumba oiroi FMR chanaba hantu u haina maram chadaba kholau lawgi mahuta hujik leiriba border sina ekoinda yamuk mangjai thantamina si hiram asigi matangda assembly da pung 3 dagi tadana debate tawsi haiki